Thaba ingkhang loisinba loiraba tungda laising hang changak magi kada pothai. Manem ga makuga so film gi director unaba chatkri. Silongda 20 days ki shooting ama so pangthokadori. Laisi sumhip lambadagi adum tumthakre. Longdamba counseling loiraba tungda pung ahum tarakpa dwaini mayumda magi Scott na thilakle. Scott singdo hayengi sadul puraga chatkre. Longdamba masado ipat pathai. Room de changakpaga laisi lerambaduda masado khra dekhatpai ningi. Longdamba na laisi lengjumda nomlaga haudui. Laisi hagolo ayalei. Hoi hairaga mamiti pangde. Hagolo aibane. Hoi mi. Aisu tumjagini ko law marketing chalusai. Imasu leite, babasu leite. Akhoi masu yumda sorara naina chatki. Halaktre. Adu kaidaroba. Mi leite na khoi ni kamai ko chat yabra. As ho. Thongal da gari kham ki bagi makhol tai. Baba hela male lishilo. As. Mama ga mapaga so halaknaga TV yengfamda phamlaga Silong da chatkadaba shooting nugi maramda kanna khanai. Laisile mina kitchen na changlaga coffee semuraga puthorei. Baba coffee imagi suleire. Aidine chazam da mupami. Ima chazam suleye semo ora. Semo kokse chikpana yadre. Coffee thakchilaga amu helakdana. Laisi mu changkhraga chazam puduna thorei. Mapana Dambasu suti tha malay habani aikoi punna koi bun chalwarse icha gai mawguso lohong madagi koi bachatri laisi salari bawari do munnatai mathaktagi khonjala mana tabro laisi na makhadagi mukhumi tare damba halago hale baba laisi ka khatkre mamana Hoini haigumdana purase imause heroine gi mamana bilusi gi role do lahoni haidaine haipet haigum tawdaine magi di Manipur da namdo wasin ngaktani adoi su koi boina ekoi pulap ekta salase itei ma promosu yaujar sanu asumdani do meha wari sanai nongdam baga lesi ga so makha da gumtharai ba paisa ga gari so piru kai de chatobno Fried rice to amda pizza gi laisi se asai su farak ta dana leibiraktre laisi nongdambada khuzina sei sikan nani ikari ni na mingoda khuzin se pauna bro laisi nokdana mapa da khoirami mama da mu khoirami nongdambana papa da gi paisa ga gari ga soga do lawraga mu thorakle kipin hoida hekta na paisilei kipin so nongdambana nupi hek thikibadagi gyan taramale fast food to senaraga lermi fast food to gi mamingna white fast food maduda leiba pot sai singse white ngaktani spoon phawba white ngaktoi nongdambana masamana teina kaklaga lakpaduda kipindi masa khangudraba sani haifeti yenglamlaga kemta khandana dumlei chingnarap amu yengthoklubada nongdambo irami nongdambana charamdame tongi tawraga leramle Kipindo khangpre khangi ngasi mi hani ko kaino thoraga kem ta harakta mi singse sak yam khangnare da ngarang thorai ni ai su zo hobodo ngasi hen thoi khoini noi da pok tok senune nga ga pok ka pura ke tawri ni ngarang gi sak to nusi madda na changak trab kem ta ga harakta bunda ihai ne puro hai ni haima lesi phamo kaisa ninge nang ba nawba amta lao waiter adu salai Noi dambagi saini masak phajadro noi dambu se DSP oikre mi de kem to wadro mani nongdambana haima nawba nungari mo nangbo dadamba nungari haidare itei ma masak phajai de tamo ki pina tom haiba udisu udaba ngasi di ure adum phajai kipinna nawba noi dambaga itei magana chana bane kai keno kharsemo haw bangak ta semo ko Asi hayaga henthoi na mu call toy nongdambana nawba ngaiko noina taimase fried rice to chani na laini laishina kaino aina chani da hairse ba
ꯃꯥꯅ ꯄꯤꯖꯒꯦꯅ ꯄꯣꯔꯛꯑꯒ ꯂꯩꯁꯤꯅ ꯃꯔꯣꯜꯒ ꯊꯣꯛꯂꯒ ꯋꯥꯒ ꯉꯥꯡꯉꯛꯄꯗꯨꯗ ꯀꯤꯄꯤꯟ ꯐꯣꯟ ꯇꯧꯒꯦ ꯇꯧꯔꯨꯔꯕ ꯀꯣꯜꯗꯣ ꯀꯛꯊꯠꯂꯒ ꯉꯪꯅ ꯃꯌꯥ ꯀꯥꯔꯒ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯦ ꯍꯦꯔꯣ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤꯔꯣ ꯅꯍꯥꯟꯒꯩ? ꯅꯠꯇꯦ ꯁꯨꯝ ꯀꯤꯄꯤꯟꯅ ꯁꯨꯝ ꯋꯥꯅ ꯉꯥꯏꯖꯕ꯫ ꯅꯣꯡꯗꯝꯕꯅ ꯈꯜꯂꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯉꯥꯎꯖꯕꯤ ꯆꯥꯡꯁꯦ꯫ ꯀꯤꯄꯤꯟꯁꯨ ꯅꯣꯛ ꯅꯣꯛꯂꯒ ꯍꯦꯟꯊꯣꯏꯕꯗ ꯀꯣꯜ ꯇꯧꯈ꯭ꯔꯦ꯫ ꯅꯥꯎꯕꯅ ꯐ꯭ꯔꯥꯏ ꯔꯥꯏꯁꯇꯣ 2 ꯁꯦꯝꯂꯒ ꯄꯨꯔꯛꯏ꯫ ꯁꯨꯝ ꯆꯥꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩ꯫ ꯍꯦꯟꯊꯣꯏꯁꯨ ꯄꯥꯏꯁꯤꯜꯂꯛꯏ ꯇꯥꯟꯖꯥꯗꯨꯗ꯫ ꯅꯪꯒꯤꯗꯤ ꯑꯩꯅ ꯂꯣꯏ ꯆꯥꯕꯤꯈ꯭ꯔꯦ꯫ ꯍꯦꯟꯊꯣꯏꯅ ꯊꯣꯔꯛꯅꯦꯒꯤ ꯑꯝꯇ ꯍꯥꯏꯔꯛꯇꯦꯕ, ꯁꯛ ꯌꯥꯝ ꯀꯥꯈ꯭ꯔꯦꯅꯦ꯫ ꯍꯩꯃ ꯂꯩꯁꯤꯁꯨ ꯌꯥꯎꯔꯛꯏꯔꯣ? ꯌꯥꯎꯔꯛꯏꯅꯦ꯫ ꯍꯦꯟꯊꯣꯏꯁꯨ ꯆꯞ ꯌꯨꯡꯅ ꯂꯩꯈ꯭ꯔꯦ ꯂꯩꯁꯤ ꯋꯥ ꯉꯥꯡꯉꯛꯄꯗꯨꯗ꯫ ꯅꯍꯥꯟꯈꯩꯗꯤ ꯀꯩꯗꯧꯔꯤꯕ? ꯀꯩꯁꯨ ꯇꯧꯗꯦꯗ꯫ ꯍꯥꯏ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯕꯩ ꯃꯑꯣꯡꯅꯤꯅꯦ ꯅꯣꯏꯒꯤ DSPꯁꯦ꯫ ꯑꯗꯨꯏ ꯅꯠꯇꯦ ꯃꯤ ꯅꯣꯏꯕꯣ꯫ ꯑꯣꯏꯔꯣꯏ ꯀꯥꯟꯗꯦ, ꯍꯣꯔꯦꯟꯗꯤ ꯑꯍꯥꯎꯕ ꯆꯥꯔꯁꯦ꯫ ꯀꯤꯄꯤꯟ ꯗꯨꯀꯥꯟꯒ ꯑꯉꯥꯡꯉꯩꯗꯅꯦ ꯂꯣꯏ ꯁꯤꯟꯅꯔꯝꯃꯣ, ꯂꯥꯛꯑꯣ ꯗꯝꯕ ꯍꯣꯏꯗ ꯂꯩꯔꯨꯔꯁꯦ꯫ ꯅꯣꯡꯗꯝꯕꯅ ꯑꯗꯨꯗꯤ ꯅꯣꯏ ꯂꯥꯛꯑꯣꯀꯣ ꯑꯩꯈꯣꯏ ꯊꯣꯛꯑꯝꯃꯒꯦ꯫ ꯅꯣꯡꯗꯝꯕ ꯄꯔꯁꯇꯒꯤ 500 ꯅꯣꯠꯁ ꯑꯃ ꯄꯨꯊꯣꯔꯛꯂꯒ ꯄꯤꯔꯛꯏ꯫ ꯀꯤꯄꯤꯟꯅ ꯄꯩꯁꯥ ꯄꯤꯔꯝꯒꯦ ꯍꯥꯏꯔꯣ? ꯑꯗꯨꯏꯗꯤ ꯅꯍꯥꯟꯉꯩ ꯅꯪꯅ ꯑꯩꯒ ꯇꯤꯟꯅꯕꯩ ꯆꯥꯈꯤꯕ ꯃꯌꯥꯝꯗꯣ ꯄꯤꯔꯝꯃꯨ, ꯊꯕꯛꯁꯨ ꯇꯧꯔꯝꯃꯤꯅ ꯀꯩꯅꯣ ꯈꯪꯗꯦꯃꯤ꯫ ꯗꯝꯕ ꯅꯣꯛꯂꯒ ꯄꯩꯁꯥꯗꯣ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯑꯩꯁꯨ ꯅꯪ ꯂꯧꯔꯣꯏꯕꯗꯤ ꯈꯪꯕ, ꯂꯧꯔꯁꯨ ꯄꯤꯔꯣꯏꯗ꯫ ꯏꯁ ꯃꯥꯅꯒ ꯆꯨꯝꯕ ꯁꯥꯔꯛꯏ꯫ ꯍꯦꯟꯊꯣꯏꯅ ꯑꯗꯨꯏꯗꯤ ꯆꯠꯂꯝꯃꯣ, ꯀꯤꯄꯤꯟ ꯑꯩꯈꯣꯏꯅꯤꯁꯨꯅꯦ ꯍꯧꯖꯤꯛ ꯍꯥꯏꯖꯤꯜꯂꯛꯑꯗꯝꯅꯤ꯫ ꯅꯣꯡꯗꯝꯕ ꯂꯩꯁꯤꯒ ꯀꯩꯊꯦꯜꯂꯣꯝꯗ ꯍꯥꯏꯖꯤꯜꯂꯒ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔ ꯂꯩꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯂꯝꯕꯤꯗꯅꯤ ꯑꯣꯐꯤꯁꯔ ꯑꯃꯅ ꯅꯨꯄꯥꯃꯆꯥꯁꯤꯡ ꯑꯗꯣ ꯍꯪꯉꯣꯏ ꯆꯣꯡꯍꯜꯂꯒ ꯐꯨꯔꯝꯕꯗꯣ꯫ ꯃꯗꯨ ꯎꯕꯗ ꯅꯣꯡꯗꯝꯕ ꯑꯁꯥꯎꯕꯅ ꯀꯨꯝꯊꯔꯛꯂꯒ ꯋꯥ ꯉꯥꯡꯉꯤ꯫ ꯉꯥꯏꯈꯣ ꯑꯉꯥꯡꯈꯩꯁꯨ ꯄꯣꯊꯥꯍꯜꯂꯨ꯫ ꯄꯨꯂꯤꯁꯅ ꯀꯩ ꯂꯩꯔꯦ? ꯁꯤꯗ ꯈꯨꯊꯤꯡꯖꯤꯜꯂꯛꯏꯁꯦ ꯀꯩꯒꯤꯅꯣ? ꯄꯨꯂꯤꯁꯇꯨꯅ ꯈꯔ ꯇꯥꯈꯠꯂꯞ ꯇꯧꯅ ꯍꯥꯏꯔꯛꯏ꯫ ꯁꯣꯝꯁꯨ ꯗꯁꯥ ꯇꯥꯅꯤꯡꯕ꯭ꯔꯣ? ꯍꯥꯏꯔꯒ ꯖꯤꯞꯁꯤꯗ ꯇꯣꯡꯂꯤꯕ ꯑꯣꯐꯤꯁꯔꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯈ꯭ꯔꯦ꯫ ꯑꯣꯐꯤꯁꯔꯗꯣ ꯇꯞꯅ ꯀꯨꯝꯊꯔꯛꯏ꯫ ꯅꯣꯡꯗꯝꯕ ꯑꯁꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇ꯭ꯔꯦ ꯑꯣꯐꯤꯁꯔꯗꯨ ꯎꯕꯗ꯫ ꯂꯩꯁꯤ ꯅꯣꯡꯗꯝꯕꯒꯤ ꯃꯔꯨꯝꯗ ꯂꯣꯠꯈ꯭ꯔꯦ꯫ ꯈꯥꯒꯦꯝꯕ ꯑꯣꯏꯔꯝꯕꯗꯨꯗ ꯍꯦꯟꯅ ꯑꯁꯥꯎꯕ ꯍꯦꯟꯒꯠꯈꯤꯕꯅꯤ꯫ ꯂꯩꯁꯤꯅ ꯆꯠꯂꯁꯦꯅ ꯃꯈꯨꯠꯇꯨ ꯆꯤꯡꯉꯤ꯫ ꯈꯥꯒꯦꯝꯕ ꯀꯨꯝꯊꯔꯛꯇꯨꯅ ꯅꯣꯡꯗꯝꯕꯒꯤ ꯃꯅꯥꯛꯇ ꯌꯥꯝ ꯎꯁꯤꯠꯇꯅ ꯆꯪꯉꯛꯏ꯫ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯁꯥꯔ, ꯑꯉꯥꯡꯁꯤꯡꯁꯦ ꯑꯁꯨꯛ ꯊꯤꯅ ꯇꯧꯕꯤꯔꯤꯁꯤ ꯀꯃꯥꯏꯅ ꯇꯧꯕꯅꯣ? ꯂꯝꯖꯥꯎ ꯁꯣꯔꯣꯛꯅꯤ, ꯃꯣꯏꯅ ꯀꯩ ꯂꯥꯜꯂꯝꯕꯒꯤꯅꯣ? ꯑꯝꯇ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ? ꯑꯉꯥꯡꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏꯖꯗꯕ꯫ ꯁꯣꯝ ꯀꯅꯥ ꯑꯣꯏꯕꯤꯔꯤꯕ? ꯑꯩꯒꯤ ꯗ꯭ꯌꯨꯇꯤꯗ ꯈꯨꯠ ꯊꯤꯡꯖꯤꯟꯕꯤꯔꯤꯁꯤꯕꯣ? ꯑꯉꯥꯡꯁꯤꯡꯁꯤ ꯀꯩꯗꯧꯕꯅꯣꯗ ꯁꯨꯝ ꯈꯪꯖꯅꯤꯡꯗꯅ ꯇꯧꯕꯅꯤ꯫ ꯁꯥꯔ ꯁꯧꯒꯠꯄꯤꯒꯤꯅꯨ꯫ ꯐꯅ ꯑꯉꯥꯡꯁꯤꯡꯁꯤꯅ ꯂꯥꯜꯂꯝꯃꯁꯨ ꯌꯨꯝꯒꯤ ꯑꯍꯜ ꯂꯃꯟ ꯀꯧꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯆꯦꯛꯁꯤꯟꯕꯤꯌꯣꯅ ꯇꯧꯔꯗꯤ ꯃꯇꯨꯡꯗꯁꯨ ꯇꯧꯔꯔꯣꯏ꯫ ꯑꯉꯥꯡꯁꯤꯡꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯅꯤ꯫ ꯄꯨꯂꯤꯁꯁꯤꯡꯁꯦ ꯃꯤꯌꯥꯝꯅꯁꯨ ꯀꯤꯅꯔꯤꯁꯦ ꯀꯤꯅꯔꯔꯣꯏ꯫ ꯁꯠ ꯑꯞ! ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ꯫ ꯂꯦꯡꯍꯧꯔꯣ, ꯁꯣꯝꯁꯨ ꯐꯝꯃꯨ ꯂꯦꯞꯄꯤ ꯇꯧꯒꯦꯔꯣ? ꯅꯣꯡꯗꯝꯕꯗꯣ ꯄꯤꯡ ꯂꯥꯎꯈ꯭ꯔꯦ꯫ ꯌꯨ ꯁꯠ ꯑꯞ! ꯅꯣꯟꯁꯦꯟꯁ! ꯑꯩꯁꯨ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯅꯪ? ꯅꯣꯡꯗꯝꯕ ꯃꯥꯒꯤ ID ꯀꯥꯔꯗꯇꯣ ꯂꯧꯊꯣꯛꯂꯒ ꯌꯦꯡꯍꯜꯂꯤ꯫ ꯈꯥꯒꯦꯝꯕ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ꯫ ꯃꯃꯥꯏꯗꯨ ꯂꯨꯛꯊꯈ꯭ꯔꯦ꯫ ꯁꯣꯔꯤ ꯁꯥꯔ꯫ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯄꯋꯥꯔ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯏ꯫ IAS ꯐꯪꯕꯗꯒꯤ IPS ꯂꯧꯕꯅꯤ꯫ ꯁꯦꯜ ꯅꯝꯃꯒ ꯑꯣꯏꯈꯤꯕ ꯅꯠꯇꯦ꯫ ꯇ꯭ꯔꯦꯅꯤꯡꯁꯨ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯇꯧꯕꯅꯤ, ꯃꯅꯤꯄꯨꯔꯗ ꯅꯠꯇꯦ꯫ ꯅꯣꯏꯗꯤ 20 ꯂꯥꯛ ꯄꯤꯖꯕꯩ ꯀꯥꯡꯕꯨꯗꯨꯗꯩ ꯈꯜꯂꯛꯄ꯭ꯔꯥ? ꯃꯤ ꯑꯃꯕꯨ ꯀꯃꯥꯏꯅ ꯃꯔꯁꯤ ꯎꯠꯀꯅꯤ ꯈꯪꯗ꯭ꯔꯤ ꯀꯩꯒꯤꯅꯣ? ꯅꯣꯡꯗꯝꯕ ꯑꯃꯨꯛꯀꯁꯨ ꯑꯣꯟꯊꯣꯛꯂꯒ ꯂꯩꯁꯤꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯃꯤꯍꯥꯠ ꯃꯤꯄꯨꯟꯗꯒ ꯌꯥꯝ ꯆꯦꯠꯅꯒꯟꯕꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯔꯗꯨꯗꯤ ꯑꯩꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯗ ꯂꯩꯍꯜꯂꯣꯏ꯫ ꯅꯪꯁꯨ ꯋꯦꯁꯇ ꯇꯥꯕ ꯅꯠꯇ꯭ꯔꯣ? ꯑꯩꯁꯨꯅꯦ꯫ ꯃꯐꯝꯁꯤꯗ ꯗ꯭ꯌꯨꯇꯤ ꯇꯧꯔꯤꯁꯤꯅꯗꯤ ꯑꯩꯒꯤ ꯗꯤꯄꯥꯔꯠꯃꯦꯟ ꯄꯨꯜꯂꯝꯒꯅꯤ꯫ ꯍꯣꯏ ꯁꯥꯔ꯫ ꯌꯥꯔꯦ, ꯗ꯭ꯌꯨꯇꯤ ꯇꯧꯕꯗꯤ ꯐꯖꯅ ꯇꯧꯁꯤ꯫ ꯑꯩꯈꯣꯏꯕꯨ ꯃꯤꯅ ꯀꯤꯔꯤꯕꯗꯣ ꯅꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯕꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ꯫ ꯍꯥꯏꯗꯤ ꯁꯣꯝꯈꯛꯅ ꯀꯤꯍꯟꯕꯒꯤ ꯍꯩꯖꯕ ꯅꯠꯇꯦꯀꯣ? ꯍꯣꯏ ꯁꯥꯔ꯫ ꯑꯣꯀꯦ, ꯋꯥꯔꯧ ꯌꯥꯗ꯭ꯔꯦ꯫ ꯑꯩꯒꯤ ꯑꯦꯇꯤꯆꯨꯠꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯎꯠꯆꯕ ꯅꯠꯇꯦ꯫ ꯑꯩꯈꯣꯏ ꯐꯖꯅ ꯊꯕꯛ ꯇꯧꯁꯤ꯫ ꯃꯤꯌꯥꯝꯒ ꯐꯦꯃꯤꯂꯤꯌꯔ ꯑꯣꯏꯅꯕ ꯂꯩꯅꯕ ꯍꯣꯠꯅꯁꯤ꯫ ꯀꯥꯏꯗꯒꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯅꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤ꯫ ꯃꯗꯨꯒꯤ ꯑꯣꯟꯅꯕꯗ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏ ꯎꯕꯗ ꯀꯤꯅꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯅꯣꯡꯗꯝꯕ ꯑꯉꯥꯡꯈꯩꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯂꯥꯛꯑꯣ ꯅꯅꯥꯎ, ꯅꯣꯏꯁꯤꯡꯅꯁꯤ ꯂꯥꯛꯑꯣ꯫ ꯑꯉꯥꯡꯈꯩꯗꯨꯁꯨ ꯅꯣꯡꯗꯝꯕꯅ ꯀꯟꯕꯤꯔꯅꯤ ꯈꯟꯅ ꯅꯣꯡꯗꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯅꯣꯏꯅ ꯀꯩ ꯑꯔꯥꯟꯕ ꯇꯧꯔꯕ? ꯑꯉꯥꯡ ꯑꯃꯅ ꯍꯥꯏꯔꯛꯏ꯫ ꯁꯥꯔ,
ꯑꯩꯈꯣꯏꯁꯨ ꯒꯥꯔꯤꯒꯤ ꯆꯦꯡ ꯆꯥꯡꯁꯨ ꯂꯣꯏꯅ ꯁꯨꯔꯦ ꯍꯦꯜꯃꯦꯠꯁꯨ ꯌꯥꯎꯔꯦ ꯑꯗꯨꯗ ꯒꯥꯔꯤꯁꯦ ꯑꯍꯥꯟꯕꯅꯤ ꯅꯝꯕꯔ ꯊꯥꯖꯗꯕ ꯅꯝꯕꯔꯕꯨꯗꯤ ꯇꯥꯟꯊꯣꯛꯆꯔꯦ ꯄꯩꯁꯥ ꯄꯤꯔꯝꯃꯣꯏ ꯑꯗꯨꯗ ꯄꯩꯁꯥꯁꯨ ꯑꯝꯇ ꯌꯥꯎꯗꯕ ꯑꯗꯨꯏꯅꯤ ꯍꯪꯉꯣꯏ ꯆꯣꯡꯍꯜꯂꯤꯁꯦ ꯃꯊꯪꯗꯗꯤꯅꯦ ꯄꯩꯁꯥ ꯍꯥꯏꯔꯗꯤꯅꯦ ꯇꯥꯃꯣꯗ ꯄꯥꯎ ꯍꯥꯏꯔꯛꯑꯣ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯀꯥꯔꯠꯇꯣ ꯑꯉꯥꯡꯗꯨꯗ ꯄꯤ ꯑꯗꯣ ꯅꯝꯕꯔꯁꯦ ꯊꯨꯅ ꯊꯥꯖꯤꯜꯂꯛꯎꯀꯣ ꯅꯣꯏ ꯁꯔ ꯍꯣꯏꯅ ꯍꯥꯏꯔꯤꯁꯤꯁꯨ ꯆꯨꯝꯃꯤ ꯁꯔꯗ ꯂꯥꯜꯂꯦ ꯍꯥꯏꯌꯨ ꯅꯝꯕꯔꯁꯦ ꯊꯨꯅ ꯊꯥꯖꯤꯜꯂꯒꯦ ꯍꯥꯏꯔꯝꯃꯨ ꯑꯗꯨꯒ ꯉꯁꯤꯒꯤꯗꯤ ꯇꯥꯃꯣꯅ ꯊꯥꯗꯣꯛꯄꯤꯔꯕꯅꯤꯀꯣ ꯒꯥꯔꯤ ꯀꯟꯅ ꯊꯧꯔꯗꯤ ꯇꯥꯃꯣ ꯁꯥꯎꯅꯤ ꯍꯣꯏ ꯇꯥꯃꯣ ꯀꯟꯅ ꯊꯧꯖꯔꯔꯣꯏꯌꯦ ꯅꯣꯏ ꯁꯔꯗ ꯁꯣꯔꯤ ꯍꯥꯏꯔꯝꯃꯣ ꯈꯥꯒꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯉꯥꯡꯁꯤꯡꯗꯨꯁꯨ ꯁꯣꯔꯤ ꯍꯥꯏꯔꯝꯂꯒ ꯆꯠꯍꯟꯈ꯭ꯔꯦ ꯅꯣꯡꯗꯝꯕꯅ ꯐꯔꯦ ꯁꯔ ꯑꯗꯨꯗꯤ ꯑꯣꯐꯤꯁꯇ ꯊꯦꯡꯅꯔꯁꯤ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯚꯦꯀꯦꯁꯟꯗ ꯂꯩꯔꯤ ꯇ꯭ꯔꯦꯅꯤꯡ ꯂꯣꯏꯕꯗ ꯉꯥꯏꯔꯤꯕꯅꯤꯅ ꯍꯣꯏ ꯁꯔ ꯁꯔꯗ ꯉꯥꯏꯍꯥꯛ ꯗꯤꯁꯇꯔꯕ ꯇꯧꯔꯦ ꯋꯥꯔꯧꯕꯤ ꯌꯥꯗꯦꯀꯣ ꯉꯥꯏꯍꯥꯛ ꯆꯠꯊꯕꯤꯌꯨꯀꯣ ꯍꯥꯏꯔꯒ ꯅꯣꯡꯗꯝꯕ ꯈꯣꯡꯀꯥꯞ ꯑꯃꯅꯤ ꯊꯥꯡꯕ ꯍꯧꯏ ꯈꯥꯒꯦꯝꯕꯁꯨ ꯌꯥꯝ ꯇꯞꯅ ꯍꯪꯉꯤ ꯁꯔ ꯑꯃꯨꯛꯇ ꯉꯥꯏꯕꯤꯈꯣꯕ ꯀꯩ ꯂꯩꯔꯒꯦ ꯁꯔ ꯁꯔꯒꯤ ꯋꯥꯏꯐꯁꯤꯕꯨ ꯑꯩꯒꯤ ꯎꯈꯤꯒꯨꯝ ꯇꯧꯔꯦꯗ ꯎꯈꯤꯒꯨꯝꯕ ꯇꯧꯕ ꯅꯠꯇꯦ ꯇꯣꯏꯅ ꯎꯔꯝꯒꯅꯤ ꯃꯥ ꯅꯝꯕꯣꯜꯗꯩꯅꯤ ꯁꯣꯝꯒꯤ ꯋꯥꯔꯤꯁꯨ ꯂꯣꯏꯅ ꯇꯥꯖꯔꯦ ꯑꯩꯒꯤ ꯋꯥꯏꯐ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗꯒꯤ ꯁꯣꯝꯅ ꯑꯩꯒꯤ ꯋꯥꯏꯐꯀꯤ ꯕꯕꯥꯗꯣ ꯂꯩꯈꯤꯗꯕꯗ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯕꯤꯈꯤ ꯍꯥꯏꯅꯁꯨ ꯈꯪꯈ꯭ꯔꯦ ꯃꯔꯧ ꯂꯩꯅ ꯉꯥꯡꯕ ꯅꯣꯡꯗꯝꯕꯒꯤ ꯀꯣꯆꯤ ꯊꯥꯡꯕ ꯋꯥꯍꯩꯅꯤ ꯈꯥꯒꯦꯝꯕ ꯈꯧꯇꯛꯆꯥꯏ ꯁꯣꯏꯗꯅ ꯅꯣꯡꯗꯝꯕꯅ ꯀꯦꯁꯁꯦ ꯑꯃꯨꯛ ꯔꯤꯑꯣꯄꯟ ꯇꯧꯔꯛꯑꯅꯤ ꯍꯥꯏꯕ ꯈꯪꯈ꯭ꯔꯦ ꯑꯣ ꯁꯔ ꯏꯇꯩꯃ ꯄ꯭ꯔꯃꯣꯒꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯤ ꯑꯣꯏꯔꯕꯣꯏꯔꯦ ꯂꯩꯁꯤ ꯊꯧꯅꯥ ꯐꯅ ꯈꯨꯝꯃꯩ ꯃꯥꯅꯦ ꯄ꯭ꯔꯃꯣꯒꯤ ꯃꯆꯥꯅꯨꯄꯤ ꯏꯄꯥꯕꯨ ꯁꯛꯈꯪꯗꯕ ꯃꯌꯥꯝꯗꯨꯅ ꯍꯥꯠꯄꯗ ꯂꯣꯟꯊꯣꯛꯈꯤꯗ꯭ꯔꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯅꯤ ꯈꯥꯒꯦꯝꯕ ꯂꯩꯁꯤꯒꯤ ꯃꯔꯣꯜ ꯊꯣꯔꯛꯄꯗꯨꯗ ꯑꯃꯨꯛꯀꯁꯨ ꯉꯛꯄ ꯐꯥꯎꯏ ꯅꯨꯡꯉꯥꯏꯔꯤꯀꯣ ꯅꯪꯗꯤ ꯂꯩꯁꯤ ꯄꯦꯟꯗꯕꯅ ꯊꯜꯂꯕ ꯊꯃꯣꯏꯗꯨꯅ ꯀꯣꯆꯤ ꯊꯥꯡꯕ ꯋꯥ ꯉꯥꯡꯂꯛꯏ ꯀꯩ ꯍꯥꯏꯔꯨꯅꯤꯒꯦ ꯑꯩꯒꯤ ꯅꯨꯄꯥꯅ ꯂꯨꯅꯁꯨ ꯇꯧꯕꯤ ꯑꯩꯕꯨ ꯃꯄꯣꯛ ꯑꯃꯗ ꯄꯣꯛꯄꯤꯔꯤ ꯑꯗꯨꯕꯨ ꯏꯄꯥ ꯃꯁꯛ ꯈꯪꯖꯍꯧꯗꯕ ꯄꯨꯄꯥꯡ ꯁꯨꯗꯕꯤ ꯑꯩꯅꯕꯨ ꯀꯌꯥꯝ ꯅꯨꯡꯉꯥꯏꯔꯨꯅꯤꯒꯦ ꯅꯣꯡꯗꯝꯕꯅ ꯐꯔꯦ ꯁꯔ ꯌꯧꯖꯈ꯭ꯔꯒꯦ ꯐꯅꯤ ꯁꯔ ꯈꯥꯒꯦꯝꯕ ꯍꯨꯃꯥꯅ ꯄꯤ ꯀꯥꯡꯂꯒ ꯂꯩꯍꯧꯔꯤ ꯂꯩꯁꯤꯒ ꯗꯝꯕꯒ ꯑꯅꯤꯗꯨꯁꯨ ꯒꯥꯔꯤ ꯊꯧꯔꯛꯂꯤ ꯗꯥꯕꯥ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯏꯁꯣꯔꯅ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯀꯣꯛꯆꯔꯣ ꯍꯥꯏꯅ ꯑꯩꯒꯤꯗꯃꯛ ꯊꯥꯕꯤꯔꯛꯄꯅꯤ ꯍꯣꯏꯁꯦ ꯀꯩꯝꯇ ꯈꯜꯂꯨꯔꯅꯨ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯏꯄꯥꯕꯨ ꯂꯧꯇꯨꯅꯔꯒ ꯍꯥꯠꯈ꯭ꯔꯕꯁꯨ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯏꯃꯥꯒ ꯑꯩꯒꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯀꯔꯤꯝꯇ ꯇꯧꯕ ꯉꯝꯗ꯭ꯔꯕꯁꯨ ꯉꯁꯤꯗꯤ ꯏꯆꯤꯟꯁꯤꯅ ꯃꯥꯒꯤ ꯊꯃꯣꯏ ꯌꯧꯒꯗꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯝꯕ ꯗꯥꯕꯥꯅꯁꯨ ꯃꯁꯥꯗ ꯂꯃꯟ ꯈꯨꯝꯃꯛꯀꯅꯤ ꯁꯣꯏꯗꯅ ꯈꯪꯍꯟꯕꯤꯔꯝꯕ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯗꯥꯕꯥ ꯃꯄꯨ ꯃꯥꯅ ꯎꯕꯤꯕꯗꯒꯤꯅꯤ ꯑꯩꯒꯤ ꯃꯤꯠꯅ ꯎꯕ ꯏꯁꯣꯔꯅꯤ ꯗꯥꯕꯥꯗꯤ ꯃꯁꯤꯃꯛꯅꯅꯤ ꯑꯩꯅ ꯗꯥꯕꯥ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯑꯩꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤꯁꯦ ꯅꯐꯝꯗ ꯁꯤꯟꯅꯈꯤꯕꯅꯤ ꯅꯣꯡꯗꯝꯕ ꯒꯥꯔꯤꯗꯣ ꯑꯁꯨꯝ ꯊꯧꯏ ꯂꯩꯁꯤ ꯃꯄꯤꯒꯁꯨ ꯈꯖꯤꯛ ꯆꯤꯟꯊꯕ ꯍꯧꯔꯛꯂꯤ ꯅꯣꯡꯗꯝꯕꯅ ꯐꯥꯒꯤ ꯇꯧꯔꯛꯏ ꯍꯣ ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯃꯥ ꯀꯞꯀꯅꯨꯁꯦ ꯑꯩ ꯂꯩꯁꯤꯗꯤ ꯑꯩꯅ ꯇꯧꯔꯛꯄꯗ ꯌꯦꯡꯉꯨ ꯂꯩꯁꯤ ꯑꯃꯨꯛ ꯅꯧꯊꯣꯔꯛꯂꯤ ꯃꯤꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯀꯥꯟꯗ ꯅꯣꯛꯅꯤꯡꯕ ꯐꯥꯒꯤ ꯇꯧꯔꯛꯏ ꯁꯨꯝ ꯂꯥꯛꯄꯅ ꯒꯦꯠꯇ ꯍꯣꯔꯟꯗꯣ ꯈꯣꯡꯉꯤ ꯂꯩꯁꯤ ꯀꯨꯝꯊꯔꯒ ꯒꯦꯠ ꯍꯥꯡꯉꯤ ꯃꯃꯥꯁꯨ ꯒꯥꯔꯤ ꯃꯈꯣꯜꯗꯨ ꯇꯥꯕꯗꯒꯤ ꯊꯣꯔꯛꯂꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯛꯀ ꯊꯦꯡꯈ꯭ꯔꯅꯤ ꯏꯃꯧꯁꯦ ꯉꯁꯤꯗꯤ ꯀꯥꯏ ꯀꯥꯏ ꯀꯣꯏꯔꯨꯔꯦꯕ ꯏꯃꯥ ꯀꯩꯁꯨ ꯀꯣꯏꯔꯨꯗꯤꯌꯦ ꯀꯤꯄꯤꯟ ꯍꯣꯏꯒ ꯈꯛꯇꯅꯤ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥ ꯁꯥꯗꯅ ꯆꯪꯈ꯭ꯔꯦ ꯅꯣꯡꯗꯝꯕꯁꯨ ꯇꯨꯡꯗ ꯃꯥꯡꯗ ꯆꯪꯉꯛꯏ ꯇꯤꯚꯤ ꯀꯥꯗ ꯀꯤꯄꯤꯟ ꯍꯦꯟꯊꯣꯏ ꯂꯩꯅꯥ ꯔꯥꯁꯤ ꯁꯅꯥꯖꯥꯎꯕ ꯄ꯭ꯔꯃꯣ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯌꯥ ꯕꯕꯥꯁꯨ ꯌꯥꯎꯔꯛꯏꯔꯣ ꯌꯥꯎꯔꯛꯏꯅꯤꯅꯦ ꯏꯆꯥꯗꯤ ꯋꯦꯁꯇ ꯄꯨꯔꯅꯤ ꯍꯥꯏꯅ ꯇꯥꯏꯗ ꯅꯇꯥꯎꯅ ꯉꯁꯥꯏ ꯇꯝꯃꯤ ꯅꯪ ꯂꯥꯛꯑꯝꯃꯦꯅ ꯌꯨꯝꯗꯒ ꯆꯪꯉꯛꯇꯦꯗ ꯕꯕꯥ ꯉꯁꯥꯏꯗꯣ ꯊꯦꯡꯅ ꯂꯥꯛꯄꯩꯅꯤ ꯍꯌꯦꯡ ꯑꯩꯅ ꯕꯕꯥ ꯍꯣꯏꯗ ꯏꯟꯁꯥꯡ ꯑꯃ ꯂꯩꯔꯒ ꯑꯩꯒꯤ ꯋꯥꯏꯐꯀ ꯂꯥꯛꯀꯦꯅ ꯈꯜꯂꯝꯃꯤꯅꯤ ꯂꯥꯛꯎ ꯀꯩꯅꯣ ꯑꯗꯨꯕꯣ ꯀꯤꯄꯤꯟꯅ ꯍꯌꯦꯡꯗꯤ ꯃꯥꯅ ꯑꯃꯨꯛ ꯄꯤꯖꯔꯅꯤ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯀꯥꯟꯗꯅ ꯁꯤꯅ ꯍꯦꯟꯊꯣꯏ ꯑꯩꯈꯣꯏꯅꯤꯅ ꯑꯣꯏꯅ ꯄꯤꯖꯗꯣꯏꯕ ꯅꯣꯡꯗꯝꯕꯅ ꯍꯌꯦꯡꯁꯨ ꯂꯩꯁꯤ ꯀꯩꯅꯣ ꯃꯄꯥꯅ ꯑꯃꯨꯛ ꯐꯔꯛ ꯐꯨꯖꯤꯜꯂꯛꯏ ꯅꯣꯡꯗꯝꯕꯒꯤ ꯃꯄꯥꯅ ꯌꯨꯝꯁꯤꯗ ꯂꯩꯔꯤꯁꯤ ꯑꯩꯈꯣꯏ ꯃꯉꯥꯅꯤ ꯏꯇꯩꯃ ꯄ꯭ꯔꯃꯣꯅꯦ ꯃꯃꯥꯅꯦ ꯑꯩꯅꯦ ꯂꯩꯁꯤꯅꯦ ꯑꯩꯈꯣꯏ ꯗꯝꯕꯅꯦ ꯑꯗꯨꯗ ꯗꯝꯕꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕꯗꯣ ꯑꯩꯒꯤ ꯋꯥꯏꯐꯀꯗꯪ ꯈꯛ ꯄꯟꯈꯤꯀꯣ ꯇꯥꯃꯣ ꯁꯅꯥꯖꯥꯎꯕ ꯍꯣꯏꯗ ꯆꯥꯛ ꯆꯥꯕ ꯂꯥꯛꯄꯩꯗꯣ ꯁꯅꯥꯖꯥꯎꯕꯅ ꯂꯦꯝꯕ ꯅꯪꯁꯨ ꯏꯇꯩꯃꯁꯨ ꯏꯇꯩꯃ ꯄ꯭ꯔꯃꯣꯁꯨ ꯌꯥꯎꯗꯧꯅꯤ
Nongdambagi mapana. Tamo su khangzare. Aina hairkandada marol chumai Sana jawso nokthori. Nongdambagi mapana. Chatlodana pakhang sarianya. Ensang ado mathakta thongduro. Chakhomdani mau nupi sadrabanina nungaitre. Kipinna. Pakhang sari gaina. Hentoina. Ngasi ne pakhang phamhaidosu ngamiko. Laina da michisu haifet khachili. Aduga chatki yatawi. Nongdambagi mapana. Khangida yam nakna lay haibaso. Laina ikaiduna laisida kaushini. Inama chak thongarsla. Hoi. Laina su laisida munna yingi aduga yam ngakna hairi. Aya. Inama nang nang khithokdaba. Dadam la kan thui. Aya, romantic khu di leitre. Mayamdo wawanoi. Henthoi kipin damba mathakta ensang thongnaba kakhatkre. Nongdambagi mapana khagemaga sanajawbaga thengnakiba kipinna su wari likiba singdo sumhodoi. Sanajawbana su khagemagi maramda suggest tawba yaba tawrai. Khagemagi wari ningthembu hatpada mahangna karamba thodang lawki haibadusu sanajawbada mo pramona nahongnana liri. Sanajawbana Idema kemto khangunose aikhoi lerishidi ijanu paso police officer oire advocate afaba mantanaraga achumba case ohensi aisu ngamba pangjage mapana tamo wari sumarak thali ado mafam mata hayo handakse tamo suti leba natro lay ado e tarli aikhoi family kaise aigi film amagi shooting tawganaba laiba silongda aduda koirase numit kuni mukni hoine suti su pak phangmanate koirose kaino imong supporting role lawdoini imong puthokpi batare hoine yani bo masak nungsine chingleme Pramodi machanu pise imong sinama pok ama pokpi badagi hendoklaga film ga kumhaniga tawrak pasida nungaiba ngakpaga pasinkre mayam pumnama namidangdo harau tayamba minok singa loinana chaba loisinkre Mathangi ayukni mapana damba silong chatpase nakhoi di yawning driver nongdambana yawadi ai aduda aigi thabakse suti lei haisabai wani kudak tekta tanadaba yadaba wa leirina DCP na korokpada report tawba ngamdradi aigi performance thiroidro hoini active service ki di suti leite ko anthopa thabakni daiso naisina Baba chalere daba kisi orbani thamo bema nangi suwari sakisi phamu aisi sofa da phamthai mapana silong na chaluse na tawni aduda dambase yaroi dori imo sukon chalasiko phajana laiminaramu aikhoi leitrena khana chaina saungna tawba yaroi ko ai baba mama sa thorokli ngasiri chamcham mama chasise Kangsu ina thongsiro horen bus tongmada isa nuairoi leisiga mamagaso kitchen changkre mapan namgadoriba shooting adugi crew members singso laktuna wari ngak tawragale nongdambasu kakhatkre nongthilgi pung ama makhai dagi actor actress yauna crew members sing amadi shooting dugi mari leinaba mioi singna suni yoraklaga khongsan bawkre Numit ko niya husinkre, yamna may pakna karisu problem laitana, pamsu nang malora duna halakli, makatabadi Manipura loina mag nangada woy bana. Mayam duso loina mayum dalak tuna lainare. Asum hoki bana, nong namagi tabakso duty ki settle se malora duna, tabak join tawkre. Kage mana, sir, aibu ko wibobo. Dam mana, kesa magini. Sir na paibiramba losin kitraboy ramali. Sir, ay napakiba case kay di loina losin zaki. Sir, karang boy ramano. Ngasidagi na chay ko nito yung mamangi. Sir na ASI oy na nabolda po biringay ni. Ningtiyang ko ba magimisi matangda. Sir losin mi kitraba oy ramali. Among tawakal tabi o.
ꯅꯣꯡꯗꯝꯕꯅ ꯃꯗꯨꯒꯤ ꯀꯦꯁ ꯆꯨꯞꯄꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯈꯥꯒꯦꯝꯕ ꯍꯧꯖꯤꯛꯇꯤ ꯁꯨꯅꯤꯜꯁꯨ ꯄꯋꯥꯔ ꯄꯥꯏꯗ꯭ꯔꯦ ꯃꯤꯆꯪꯒꯨꯝꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯐꯠꯇꯕꯒꯤ ꯃꯅꯤꯡꯒꯤ ꯑꯣꯏꯕ ꯄꯋꯥꯔꯗꯤ ꯁꯨꯅꯤꯜꯗ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤ ꯈꯥꯒꯦꯝꯕꯅ ꯑꯣ ꯁꯔ ꯃꯗꯨꯗꯤ ꯃꯣꯏꯒꯤ ꯏꯃꯨꯡꯒꯤ ꯀꯦꯁꯇꯣ ꯃꯈꯥ ꯆꯠꯊꯕ ꯉꯝꯖꯈꯤꯗꯕꯒꯤ ꯑꯗꯨꯃꯛ ꯂꯣꯏꯁꯤꯟꯈꯤꯗꯕꯅꯤ ꯁꯔ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯩꯅꯔꯨꯔꯕꯁꯨ ꯅꯤꯡꯊꯦꯝꯕꯨ ꯍꯥꯠꯂꯝꯃꯤꯕ ꯃꯤꯁꯛꯁꯤꯡꯗꯣ ꯄꯨꯊꯣꯛꯄꯗ ꯈꯔ ꯋꯥꯒꯅꯤ ꯁꯔ ꯑꯗꯨꯒ ꯃꯤꯑꯣꯏꯁꯤꯡꯗꯣ ꯍꯧꯖꯤꯛꯇꯤ ꯍꯤꯡꯂꯝꯃꯔꯣꯏꯗ꯭ꯔꯥ ꯁꯔ ꯍꯤꯡꯕ ꯍꯤꯡꯗꯕ ꯃꯤꯍꯥꯠꯄꯁꯤꯡꯗꯨ ꯁꯤꯈ꯭ꯔꯕꯁꯨ ꯃꯈꯣꯏꯅ ꯍꯥꯠꯂꯝꯃꯅꯤ ꯍꯥꯏꯕꯁꯤꯗꯤ ꯄꯨꯊꯣꯛꯇꯕ ꯌꯥꯗꯕꯅꯤ ꯃꯆꯥꯅꯨꯄꯤꯅ ꯃꯈꯨꯠꯃꯛꯅꯅꯦ ꯀꯝꯄ꯭ꯂꯦꯟꯁꯦ ꯉꯁꯥꯏ ꯁꯤꯟꯅꯔꯝꯕꯅꯤ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯑꯇꯩ ꯀꯅꯥ ꯑꯃ ꯅꯠꯇꯦ ꯑꯩꯒꯤ ꯋꯥꯏꯐꯅꯤ ꯈꯪꯖꯩ ꯁꯔ ꯅꯤꯡꯊꯦꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇꯨꯒꯤ ꯃꯇꯥꯡꯗ ꯏꯈꯠꯈꯤꯕ ꯔꯤꯄꯣꯔꯠꯇꯣ ꯁꯔ ꯏꯁꯥꯃꯛꯅ ꯏꯈꯠꯄꯤꯈꯤꯕ ꯅꯠꯇ꯭ꯔꯣ ꯁꯔ ꯏꯁꯥꯃꯛꯅ ꯏꯈꯠꯆꯕꯅꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯔꯤꯄꯣꯔꯠꯇꯨꯒ ꯅꯤꯡꯊꯦꯝꯗ ꯄꯥꯟꯈꯤꯕ ꯅꯣꯡꯃꯩ ꯃꯔꯨꯗꯣ ꯅꯣꯡꯃꯩ ꯃꯔꯨ ꯑꯍꯨꯝꯗꯨꯒ ꯐꯣꯇꯣꯁꯤꯡꯗꯨꯒ ꯍꯪꯆꯤꯠꯁꯦ ꯄꯨꯈꯠꯄꯤꯔꯛꯑꯣ ꯑꯩꯅ ꯅꯧꯅ ꯀꯦꯁꯁꯦ ꯑꯃꯨꯛ ꯄꯥꯏꯈꯠꯆꯕ ꯇꯥꯔꯦ ꯐꯅꯤ ꯁꯔ ꯈꯥꯒꯦꯝꯕꯗꯣ ꯀꯩꯗꯧꯁꯤꯒꯦ ꯈꯜꯂꯤ ꯃꯇꯝꯗꯨꯗ ꯁꯨꯅꯤꯜꯒꯤ ꯄꯋꯥꯔꯗꯨꯅ ꯏꯄꯣꯡ ꯄꯣꯡꯅ ꯃꯤꯌꯥꯠ ꯑꯗꯨ ꯈꯨꯝꯖꯤꯟꯈ꯭ꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯆꯦꯟꯐꯝ ꯂꯩꯔꯔꯣꯏ ꯈꯪꯉꯤ ꯔꯤꯄꯣꯔꯠ ꯑꯗꯨꯗ ꯏꯈꯠꯈꯤꯕꯁꯤꯡ ꯑꯗꯣ ꯁꯨꯅꯤꯜꯒꯤ ꯂꯥꯏꯁꯦꯟꯁ ꯒꯟꯒꯤ ꯅꯣꯡꯃꯩ ꯃꯔꯨꯅꯤ ꯔꯤꯄꯣꯔꯠ ꯑꯗꯣ ꯅꯧꯅ ꯑꯃ ꯁꯥꯒꯦ ꯈꯜꯂꯒ ꯈꯥꯒꯦꯝꯕꯗꯣ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯍꯧꯔꯛꯏ ꯁꯨꯅꯤꯜ ꯍꯣꯏꯗꯁꯨ ꯌꯧꯁꯤꯜꯂꯛꯂꯤ ꯅꯣꯡꯗꯝꯕꯗꯤ ꯔꯤꯄꯣꯔꯠꯁꯤꯡꯗꯣ ꯍꯥꯟꯅ ꯄꯥꯏꯗꯨꯅ ꯈꯥꯒꯦꯝꯕꯅ ꯀꯔꯝꯕ ꯔꯤꯄꯣꯔꯠ ꯁꯥꯔꯒ ꯊꯥꯒꯠꯂꯛꯀꯦ ꯌꯦꯡꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯕꯅꯤ ꯁꯣꯝꯗ ꯂꯩꯁꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯦꯂꯔꯠꯇ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯈ꯭ꯔꯦ ꯃꯈꯣꯏꯅ ꯑꯆꯨꯝꯕꯗꯨ ꯄꯨꯊꯣꯛꯅꯕ ꯀꯔꯝꯅ ꯋꯥꯔꯤ ꯂꯤꯒꯅꯤ ꯀꯔꯝꯅ ꯇꯧꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯅꯣꯡꯗꯝꯕ ꯑꯃꯗꯤ ꯑꯦꯗꯚꯣꯀꯦꯠ ꯂꯥꯡꯂꯦꯟꯒ ꯇꯥꯟꯅꯔꯒ ꯑꯦꯂꯔꯠꯇ ꯂꯩꯈ꯭ꯔꯦ ꯈꯥꯒꯦꯝꯕꯁꯨ ꯑꯔꯣꯏꯕ ꯎꯄꯥꯏ ꯇꯧꯔꯛꯀꯗꯧꯔꯤ ꯑꯦꯝꯕꯁ ꯐꯥꯎꯕ ꯇꯧꯅꯕꯒꯤ ꯄ꯭ꯂꯥꯟ ꯁꯨꯅꯤꯜ ꯑꯃꯗꯤ ꯈꯥꯒꯦꯝꯕꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯇꯨꯡꯅꯤ ꯑꯣ ꯁꯤ ꯈꯥꯒꯦꯝꯕ ꯌꯥꯎꯕꯤꯕ꯭ꯔꯣ ꯋꯥꯐꯝ ꯈꯔꯗꯪ ꯃꯤꯍꯥꯠꯁꯤꯒꯤ ꯃꯇꯥꯡꯗ ꯊꯝꯕꯤꯔꯅꯕ ꯀꯧꯁꯤꯟꯖꯔꯤ ꯂꯥꯡꯂꯦꯟꯅ ꯃꯤꯁꯇꯔ ꯈꯥꯒꯦꯝꯕ ꯈꯥꯒꯦꯝꯕꯅ ꯌꯦꯁ ꯄ꯭ꯂꯤꯖ ꯂꯥꯡꯂꯦꯟꯅ ꯃꯤꯍꯥꯠ ꯑꯁꯤꯗ ꯁꯣꯝꯅ ꯀꯦꯁ ꯑꯁꯤ ꯂꯣꯏꯁꯤꯟꯕꯤꯔꯝꯗꯕꯒꯤ ꯋꯥꯍꯧꯗ ꯕꯤꯛꯇꯤꯝ ꯑꯣꯏꯍꯧꯔꯕꯤ ꯂꯩꯈꯤꯗ꯭ꯔꯕ ꯅꯤꯡꯊꯦꯝꯒꯤ ꯂꯣꯏꯅꯕꯤ ꯄ꯭ꯔꯃꯣꯅ ꯀꯦꯁ ꯑꯁꯦ ꯀꯔꯝꯕ ꯊꯤꯡꯕ ꯂꯩꯈꯤꯕꯗꯒꯤ ꯁꯣꯝꯅ ꯂꯣꯏꯁꯤꯟꯕꯤꯔꯝꯗꯕꯅꯣ ꯍꯥꯏꯅ ꯆꯥꯔꯖꯁꯦ ꯊꯥꯡꯒꯠꯂꯛꯄꯅꯤ ꯁꯣꯝꯒꯤ ꯃꯊꯛꯇ ꯍꯤꯔꯝ ꯑꯁꯤꯗ ꯀꯦꯁꯁꯦ ꯂꯣꯏꯁꯤꯜꯂꯝꯗꯕꯒꯤ ꯃꯔꯝ ꯑꯃꯗꯤ ꯀꯦꯁꯇꯨꯗ ꯂꯩꯈꯤꯕ ꯑꯊꯤꯡꯕꯁꯤꯡꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯑꯗꯣꯝꯒꯤ ꯋꯥꯈꯜꯗ ꯂꯩꯕ ꯋꯥꯁꯤꯡꯅ ꯑꯁꯦꯡꯕ ꯊꯃꯣꯏꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝ ꯃꯥꯡꯁꯤꯗ ꯍꯥꯏꯕꯤꯌꯨ ꯈꯥꯒꯦꯝꯕꯅ ꯂꯩꯈꯤꯗ꯭ꯔꯕ ꯅꯤꯡꯊꯦꯝ ꯍꯧꯖꯤꯛ XMLA ꯑꯣꯏꯅ ꯂꯩꯕꯤꯔꯤꯕ ꯃꯤꯡ ꯑꯣꯏꯅ ꯄꯜꯂꯕꯗ ꯅꯝꯕꯣꯜ ꯀꯦꯟꯗ꯭ꯔꯒꯤ ꯇꯥꯃꯣ ꯁꯨꯟꯗꯔꯒꯤ ꯀꯣꯟꯇ꯭ꯔꯦꯛ ꯈꯨꯗꯤꯡꯃꯛ ꯑꯃꯗꯤ ꯑꯔꯣꯅꯊꯨꯞꯇ ꯆꯦꯟꯅꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯅꯤꯡꯊꯦꯝꯕꯨ ꯍꯥꯠꯈꯤꯕ ꯃꯤꯁꯛꯁꯤꯡ ꯑꯗꯨꯗꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯑꯆꯨꯝꯕ ꯆꯠꯄꯁꯤꯡꯅ ꯍꯥꯠꯈꯤꯕ ꯑꯣꯏꯕꯅ ꯂꯤꯈꯨꯟ ꯂꯤꯕ ꯉꯝꯈꯤꯗꯕꯅꯤ ꯑꯃꯗꯤ ꯅꯤꯡꯊꯦꯝꯒꯤ ꯃꯔꯥꯜ ꯂꯩꯔꯝꯕꯅ ꯀꯦꯁ ꯑꯁꯦ ꯀ꯭ꯂꯣꯖ ꯇꯧꯁꯤꯟꯖꯈꯤꯕꯅꯤ ꯑꯃꯗꯤ ꯅꯤꯡꯊꯦꯝꯒꯤ ꯏꯃꯨꯡꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛꯀ ꯍꯟꯅ ꯑꯃꯠꯇ ꯊꯥꯡꯒꯠꯂꯛꯈꯤꯗꯕ ꯊꯤꯒꯠꯂꯛꯈꯤꯗꯕ ꯔꯤꯄꯣꯔꯠ ꯇꯧꯔꯛꯈꯤꯗꯕꯁꯤꯅ ꯀꯦꯁ ꯑꯁꯤ ꯀ꯭ꯂꯣꯖ ꯇꯧꯁꯤꯟꯖꯈꯤꯕꯅꯤ ꯐꯝꯗꯨꯅ ꯂꯩꯔꯝꯕꯤ ꯄ꯭ꯔꯃꯣ ꯑꯃꯗꯤ ꯂꯩꯁꯤ ꯅꯤꯡꯊꯦꯝꯕꯨ ꯁꯦꯟꯖꯥ ꯊꯨꯝꯖꯥꯗ ꯆꯦꯟꯅꯩ ꯅꯍꯥꯔꯣꯜꯁꯤꯡꯅ ꯍꯥꯠꯄꯅꯤ ꯇꯥꯕꯗ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯂꯥꯡꯂꯦꯟꯅ ꯃꯤꯁꯇꯔ ꯈꯥꯒꯦꯝꯕ ꯁꯣꯝꯅ DSP ꯅꯣꯡꯗꯝꯕꯗ ꯁꯕꯃꯤꯠ ꯇꯧꯔꯤꯕ ꯔꯤꯄꯣꯔꯠꯁꯦ ꯗꯨꯄ꯭ꯂꯤꯀꯦꯠꯅꯤ ꯍꯥꯏꯕꯁꯤ ꯏꯁꯥꯅ ꯌꯥꯕꯤꯅꯤꯡꯕ꯭ꯔꯥ ꯈꯥꯒꯦꯝꯕꯅ ꯔꯤꯄꯣꯔꯠ ꯑꯗꯣ ꯏꯁꯥꯃꯛꯅ ꯏꯖꯕꯅꯤ ꯃꯗꯨꯗ ꯍꯛꯊꯦꯡꯅꯅ ꯏꯈꯠꯆꯕ ꯔꯤꯄꯣꯔꯠꯅꯤ ꯑꯔꯥꯟꯕ ꯑꯝꯇ ꯂꯩꯇꯦ ꯂꯥꯡꯂꯦꯟ ꯅꯣꯛꯂꯒ ꯖꯁꯇꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯤ ꯗꯦꯠꯁ ꯑꯣꯜ ꯌꯣꯔ ꯑꯣꯅꯔ ꯅꯤꯡꯊꯦꯝꯒꯤ ꯃꯤꯁꯤ ꯑꯁꯤꯗ ꯃꯤꯁꯇꯔ ꯈꯥꯒꯦꯝꯕꯁꯨ ꯆꯦꯟꯅꯩ ꯍꯥꯏꯕꯁꯦ ꯃꯤꯁꯇꯔ ꯈꯥꯒꯦꯝꯕ ꯃꯁꯥꯃꯛꯅ ꯃꯤꯌꯥꯝꯃꯥꯡꯗ ꯎꯠꯄꯤꯔꯤ ꯍꯥꯏꯔꯒ ꯅꯣꯡꯗꯝꯕ ꯊꯣꯔꯛꯂꯒ ꯂꯤꯔꯕ ꯔꯤꯄꯣꯔꯠ ꯑꯗꯣ ꯖꯁꯇ ꯈꯨꯠꯁꯤꯟꯅꯩ ꯂꯥꯡꯂꯦꯟꯅ ꯌꯣꯔ ꯑꯣꯅꯔ ꯔꯤꯄꯣꯔꯠ ꯑꯗꯣ ꯍꯧꯖꯤꯛ ꯃꯤꯁꯇꯔ ꯈꯥꯒꯦꯝꯕꯗ ꯄꯤꯈꯠꯂꯛꯂꯤꯕ ꯔꯤꯄꯣꯔꯠꯇꯨꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯗꯤꯐ꯭ꯔꯦꯟꯁ ꯂꯩꯈ꯭ꯔꯦ ꯔꯤꯄꯣꯔꯠꯇꯨꯗ ꯌꯥꯎꯔꯤꯕ ꯅꯣꯡꯃꯩ ꯒꯨꯂꯤꯒꯤ ꯅꯝꯕꯔꯗꯣ XMLA ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯁꯇꯔ ꯁꯨꯅꯤꯜꯒꯤ ꯂꯥꯏꯁꯦꯟꯁ ꯒꯟꯒꯤ ꯃꯔꯨꯒꯤ ꯅꯝꯕꯔꯅꯤ ꯈꯥꯒꯦꯝꯕ ꯃꯃꯥꯏ ꯂꯨꯛꯊꯔꯒ ꯂꯩꯈ꯭ꯔꯦ ꯍꯧꯖꯤꯛ ꯈꯥꯒꯦꯝꯕꯅ ꯄꯤꯈꯠꯂꯛꯂꯤꯕ ꯔꯤꯄꯣꯔꯠꯁꯤꯗꯤ ꯈꯥꯒꯦꯝꯕꯅ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯦꯝꯒꯤ ꯏꯃꯨꯡꯕꯨ ꯎꯁꯤꯠꯇꯕ ꯃꯇꯝꯗꯨꯒꯤ ꯃꯟꯇ꯭ꯔꯤ ꯁꯨꯅꯤꯜꯒꯤ ꯄꯋꯥꯔꯅ ꯃꯤꯍꯥꯠ ꯑꯁꯤꯕꯨ ꯏꯐꯣꯡ ꯐꯣꯡꯅ ꯈꯨꯝꯖꯤꯟꯈꯤꯕꯅꯤ ꯃꯤꯍꯥꯠꯁꯤꯗ ꯃꯔꯨ ꯑꯣꯏꯅ ꯁꯨꯅꯤꯜ ꯑꯃꯗꯤ ꯈꯥꯒꯦꯝꯕ ꯆꯦꯟꯅꯔꯤ ꯃꯈꯣꯏꯅꯤꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡꯗꯒꯤ ꯅꯤꯡꯊꯦꯝꯒꯤ ꯀꯣꯟꯇ꯭ꯔꯦꯛ ꯑꯗꯨꯕꯨ ꯃꯨꯟꯅꯕ ꯍꯣꯠꯅꯕꯗ ꯅꯤꯡꯊꯦꯝꯅ ꯀꯦꯟꯁꯦꯜ ꯇꯧ ꯌꯥꯗꯕꯗꯒꯤ ꯅꯤꯡꯊꯦꯝꯕꯨ ꯍꯥꯠꯄꯤꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯃꯔꯤꯛ ꯆꯨꯝꯅ ꯂꯩꯔꯤ ꯃꯇꯥꯡ ꯑꯁꯤꯗ ꯌꯣꯔ ꯑꯣꯅꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯕ ꯑꯣꯏꯅ ꯅꯤꯡꯊꯦꯝꯒꯤ ꯂꯣꯏꯅꯕ ꯄ꯭ꯔꯃꯣꯕꯨ ꯀꯧꯊꯣꯛꯆꯔꯒ ꯋꯥꯐꯝ ꯈꯔꯗꯪ ꯊꯝꯖꯍꯟꯒꯤ ꯑꯣꯔꯗꯔ ꯒ꯭ꯔꯥꯟꯇꯦꯗ ꯄ꯭ꯔꯃꯣ ꯊꯣꯔꯛꯂꯒ ꯋꯥꯁꯛ ꯂꯧꯈ꯭ꯔꯕ ꯃꯇꯨꯡ ꯇꯞꯅ ꯍꯥꯏꯔꯤ
ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯀꯔꯤꯒꯨꯝꯕ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯑꯃꯗꯤ ꯇꯥꯃꯣ ꯁꯨꯟꯗꯔꯒꯤ ꯑꯔꯣꯟ ꯑꯊꯨꯞꯇ ꯆꯦꯟꯅꯈꯤꯕ ꯂꯩꯇꯦ ꯁꯨꯞꯅꯇꯒꯤ ꯇꯥꯃꯣ ꯁꯨꯟꯗꯔꯒꯤ ꯋꯥꯀꯔ ꯑꯃ ꯑꯣꯏꯔꯨꯕ ꯈꯛꯇꯅꯤ ꯇꯥꯃꯣ ꯁꯨꯟꯗꯔꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯀꯟꯇ꯭ꯔꯦꯛ ꯑꯃ ꯁꯤꯟꯅꯕꯤꯔꯛꯏ ꯀꯟꯇ꯭ꯔꯦꯛ ꯑꯗꯣ 10 crore-ꯒꯤꯅꯤ ꯃꯇꯝꯗꯨꯗ crore 10ꯒꯤ ꯀꯣꯟꯇ꯭ꯔꯦꯛ ꯑꯁꯦ ꯑꯆꯝꯕꯁꯨ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯄꯥꯅ ꯀꯣꯟꯇ꯭ꯔꯦꯛ ꯑꯗꯣ ꯄꯥꯏꯔꯦ ꯈꯪꯕꯗꯒꯤ ꯈꯥꯒꯦꯝꯕ ꯂꯥꯛꯂꯒ ꯑꯌꯨꯛꯇ ꯗꯞ ꯇꯧꯔꯝꯈꯤ ꯀꯣꯟꯇ꯭ꯔꯦꯛ ꯑꯗꯣ ꯇꯥꯃꯣ ꯁꯨꯅꯤꯜꯒꯤꯅꯤ ꯀꯦꯟꯁꯦꯜ ꯇꯧ ꯌꯥꯝꯅ ꯍꯥꯏꯈꯤ ꯄ꯭ꯔꯃꯣ ꯀꯞꯅ ꯀꯞꯅ ꯋꯥꯔꯤꯁꯤꯡꯗꯣ ꯖꯁꯀꯤ ꯃꯃꯥꯡꯗ ꯂꯤꯔꯤ ꯖꯁꯅ ꯍꯧꯖꯤꯛ ꯀꯣꯟꯅ ꯔꯥꯏ 3 ꯈꯛ ꯇꯥꯔꯦ ꯑꯍꯥꯟꯕ ꯔꯥꯏꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯀꯨꯞꯅ ꯊꯤꯖꯤꯜꯍꯜꯂꯒ ꯈꯥꯒꯦꯝ ꯑꯃꯗꯤ ꯁꯨꯅꯤꯜꯒꯤ ꯃꯊꯛꯇ ꯀꯣꯟꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯃꯈꯥ ꯇꯥꯅ ꯇꯧꯔꯒꯅꯤ ꯑꯅꯤꯁꯨꯕ ꯔꯥꯏꯗ OC ꯈꯥꯒꯦꯝꯕ ꯂꯥꯟꯅ ꯔꯤꯄꯣꯔꯠ ꯑꯁꯤ ꯊꯥꯒꯠꯄꯒ ꯂꯣꯏꯅꯅ ꯊꯕꯛꯇꯒꯤ ꯁꯁꯄꯦꯟ ꯇꯧꯔꯒꯅꯤ ꯑꯍꯨꯝꯁꯨꯕꯅ ꯑꯔꯤꯕ ꯔꯤꯄꯣꯔꯠ ꯑꯁꯤꯕꯨ ꯃꯈꯥ ꯇꯥꯅ ꯀꯨꯞꯅ ꯅꯩꯅꯔꯒ ꯅꯤꯡꯊꯦꯡꯒꯤ ꯃꯤꯍꯥꯠꯀꯤ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯄꯨꯊꯣꯛꯂꯒ ꯃꯔꯥꯜꯒꯤ ꯃꯇꯤꯛ ꯆꯥꯕ ꯗꯟꯗꯤ ꯄꯤꯔꯒꯅꯤ ꯑꯔꯤꯕ ꯔꯤꯄꯣꯔꯠ ꯑꯃꯗꯤ ꯈꯥꯒꯦꯝꯕꯅ ꯁꯦꯝꯖꯤꯜꯂꯒ ꯊꯥꯒꯠꯂꯛꯂꯤꯕ ꯔꯤꯄꯣꯔꯠꯅꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯤꯕ ꯑꯁꯤ ꯀꯨꯞꯅ ꯅꯩꯅꯈꯤꯒꯅꯤ ꯂꯥꯡꯂꯦꯟꯅ ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ ꯌꯣꯔ ꯑꯣꯅꯔ ꯔꯤꯄꯣꯔꯠ ꯑꯁꯦ ꯑꯆꯨꯝꯕꯅꯤ ꯆꯨꯝꯗꯕꯅꯤ ꯍꯥꯏꯅ ꯄ꯭ꯔꯨꯞ ꯇꯧꯅꯕꯒꯤ ꯔꯦꯗꯤꯗ ꯂꯩꯖꯔꯦ DSP ꯅꯣꯡꯗꯝꯕꯒꯤ ꯍꯩꯁꯤꯡꯕꯅ ꯈꯥꯒꯦꯝ ꯑꯃꯗꯤ ꯁꯨꯅꯤꯜꯅ ꯅꯨꯃꯤꯠ 9ꯒꯤ ꯃꯃꯥꯡꯗ ꯁꯥꯟꯅꯈꯤꯕ ꯑꯔꯣꯟꯕ ꯋꯥꯔꯤꯒꯤ ꯀ꯭ꯂꯤꯞ ꯑꯗꯣ ꯌꯣꯔ ꯑꯣꯅꯔꯒꯤ ꯃꯐꯝꯗ ꯈꯨꯠꯁꯤꯟꯅꯖꯒꯦ ꯅꯣꯡꯗꯝꯕ ꯊꯣꯔꯛꯂꯒ ꯁ꯭ꯄꯥꯏ ꯀꯦꯃꯦꯔꯥ ꯑꯗꯣ ꯖꯁꯇ ꯁꯤꯟꯅꯩ ꯑꯗꯨꯒ ꯄ꯭ꯔꯣꯖꯦꯛꯇꯔꯗ ꯈꯨꯗꯛꯇ ꯀꯥꯞꯊꯣꯛꯇꯨꯅ ꯌꯦꯡꯉꯤ ꯄ꯭ꯔꯨꯐꯁꯨ ꯂꯩꯔꯕꯅꯤꯅ ꯀꯣꯟꯅ ꯑꯅꯧꯕ ꯔꯥꯏ ꯑꯃꯃꯨꯛ ꯇꯥꯔꯛꯂꯤ OC ꯈꯥꯒꯦꯝ ꯑꯃꯗꯤ ex-MLA ꯁꯨꯅꯤꯜ ꯍꯌꯦꯡꯗꯒꯤ ꯀꯣꯔꯠꯅ ꯀꯦꯁ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯒꯅꯤ ꯍꯧꯖꯤꯛꯃꯛ ꯁꯨꯃꯣꯟ ꯊꯥꯗꯨꯅ ex-MLA ꯁꯨꯅꯤꯜꯕꯨ ꯄꯤꯛꯑꯞ ꯇꯧꯔꯒꯅꯤ ꯀꯦꯁ ꯑꯗꯨ 80 PCD ꯉꯝꯂꯕꯅꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯦꯁ ꯑꯃꯃꯨꯛ ꯃꯈꯥ ꯆꯠꯊꯩ ꯁꯨꯅꯤꯜ ꯑꯃꯗꯤ ꯈꯥꯒꯦꯝꯕ ꯑꯗꯨꯒ ꯃꯤꯑꯣꯏ 4ꯒ ꯂꯣꯏꯅꯅ ꯀꯣꯔꯠꯇ ꯆꯍꯤ 5ꯒꯤ ꯊꯥꯗꯣꯛ ꯄꯤꯈ꯭ꯔꯦ ꯈꯥꯒꯦꯝꯕ ꯄ꯭ꯔꯃꯣꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯍꯥꯏꯔꯤ ꯏꯇꯩꯃꯅ ꯂꯥꯟꯗꯕꯅꯤꯅ ꯏꯇꯩꯃꯅ ꯑꯗꯨꯝ ꯉꯝꯃꯤ ꯅꯅꯥꯎꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯔꯦ ꯍꯥꯏꯕꯤꯌꯨ ꯃꯗꯨꯅ ꯅꯅꯥꯎꯗ ꯄꯔꯥ ꯑꯃ ꯑꯣꯏꯔꯒ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡꯅ ꯐꯠꯇꯕ ꯋꯥꯈꯜ ꯑꯃꯠꯇ ꯈꯟꯗꯕ ꯑꯣꯏꯔꯁꯅꯨ ꯑꯩꯅ ꯀꯩꯁꯨꯝ ꯁꯪꯗ ꯂꯩꯕꯗ ꯏꯔꯥꯜꯒꯤ ꯂꯩꯖꯕꯅꯤ ꯑꯗꯨꯕꯨ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯑꯈꯥꯡ ꯀꯟꯕꯤ ꯏꯇꯩꯃꯅ ꯑꯩꯕꯨꯗꯤ ꯉꯥꯛꯄꯤꯔꯛꯏ ꯍꯥꯏꯅ ꯅꯣꯛꯅ ꯂꯩꯖꯍꯧꯔꯒꯦ ꯏꯇꯩꯃꯅ ꯅꯪꯕꯨ ꯉꯥꯛꯄꯤꯔꯕꯅꯤꯀꯣ ꯈꯥꯒꯦꯝꯕ ꯈꯥꯒꯦꯝꯕ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯒ ꯊꯣꯛꯈ꯭ꯔꯦ ꯃꯀꯣꯛꯇ ꯎꯞꯂꯝꯕ ꯇꯨꯄꯤꯗꯨꯁꯨ ꯂꯧꯊꯣꯛꯈ꯭ꯔꯦ ꯊꯕꯛꯇꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯄꯣꯊꯥꯔꯦ ꯍꯥꯏꯅ ꯁꯨꯅꯤꯜꯁꯨ ꯑꯗꯨꯃꯛ ꯅꯣꯡꯗꯝꯕꯅ ꯂꯤꯠ ꯇꯧꯔꯒ ꯖꯦꯜ ꯇꯝꯅ ꯊꯤꯟꯕ ꯂꯥꯛꯏ ꯖꯦꯜꯗ ꯊꯝꯂꯝꯕ ꯃꯇꯨꯡ ꯅꯣꯡꯗꯝꯕ ꯍꯜꯂꯛꯂꯤ ꯗꯝꯕꯅ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯂꯥꯡꯂꯦꯟ ꯊꯦꯡꯛ ꯌꯨ ꯀꯃꯥꯏ ꯇꯧꯔꯤꯕ ꯁꯨꯗꯤ ꯅꯣꯏꯅꯤꯁꯨ ꯂꯤꯗꯤ ꯂꯤꯁꯜꯂꯛꯑꯕꯅꯤꯀꯣ ꯑꯃꯁꯨ ꯃꯁꯥꯒꯤ ꯊꯕꯛ ꯍꯣꯠꯅꯕꯗ ꯃꯇꯝ ꯍꯦꯟꯒꯤꯅꯤꯀꯣ ꯁꯨꯝ ꯂꯩꯔꯤ ꯈꯪꯗꯦꯗ ꯋꯥꯔꯤ ꯐꯥꯎꯕ ꯅꯤꯡꯊꯤꯅ ꯁꯥꯟꯅꯕ ꯐꯪꯗ꯭ꯔꯦ ꯑꯩꯈꯣꯏꯅꯤꯗꯤ ꯑꯗꯣ ꯅꯪꯗꯤ ꯑꯉꯥꯡ ꯌꯥꯎꯔꯕꯣ ꯀꯥꯏꯗꯩꯅꯣꯗ ꯀꯨꯏꯗ꯭ꯔꯤ ꯂꯨꯍꯣꯡꯕ ꯑꯝꯇꯒ ꯍꯥꯏꯔꯛꯇꯦꯅꯦ ꯈꯨꯗꯛꯇ ꯍꯣꯡꯕ ꯂꯨꯍꯣꯡꯕꯤꯅꯦ ꯑꯗꯨꯏꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯋꯥꯏꯐꯀꯤ ꯐꯥꯗꯔꯒꯤ ꯀꯦꯁꯇꯣ ꯑꯦꯗꯚꯣꯀꯦꯠ ꯑꯐꯥꯎꯕꯤ ꯃꯤꯁꯇ꯭ꯔꯦꯁ ꯂꯥꯡꯂꯦꯟꯅ ꯉꯝꯍꯟꯕꯤ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯔꯒ ꯑꯩꯒꯤ ꯁ꯭ꯀꯣꯠ ꯀꯩꯒ ꯂꯣꯏꯅꯅ ꯃꯣꯏ ꯌꯨꯝꯗ ꯊꯤꯟꯖꯍꯟꯒꯦ ꯀꯩ ꯀꯥꯏꯕ ꯂꯩꯒꯦ ꯌꯥꯏ ꯑꯁꯨꯝꯅ ꯅꯣꯡꯗꯝ ꯑꯃꯗꯤ ꯂꯩꯁꯤꯒꯤ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯧꯔꯛꯂꯤ ꯑꯅꯤꯗꯣ ꯑꯃꯅ ꯑꯃꯒꯤ ꯊꯋꯥꯏꯒꯨꯝ ꯅꯨꯡꯁꯤꯅꯅ ꯂꯩꯕꯗꯨ ꯎꯕꯗ ꯀꯂꯛꯅꯩ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯆꯍꯤ 2ꯒꯤ ꯃꯇꯨꯡꯅꯤ ꯃꯅꯦꯝꯅ ꯗꯝꯕ ꯏꯃꯧꯁꯦ ꯑꯩꯈꯣꯏꯁꯨ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯌꯦꯡꯕ ꯌꯥꯕꯗꯤ ꯌꯦꯡꯂꯤ ꯈꯣꯏꯔꯝꯕ ꯌꯥꯕ ꯂꯥꯏꯁꯨ ꯈꯣꯏꯔꯝꯃꯤ ꯀꯝꯗꯧꯁꯦ ꯍꯥꯏꯕꯅꯣ ꯏꯁꯨ ꯄꯥꯝꯃꯤ ꯁꯤꯔꯝꯗꯥꯏꯁꯤꯗ ꯏꯁꯨꯒꯗꯣ ꯄꯝꯅꯤꯡꯉꯛꯏꯅꯦ ꯅꯪꯕꯣ ꯂꯩꯁꯤꯁꯨ ꯆꯥ ꯄꯨꯔꯒ ꯆꯪꯂꯛꯄꯗ ꯋꯥꯔꯤꯁꯤꯡꯗꯨ ꯃꯔꯨꯝꯗꯒꯤ ꯇꯥꯏ ꯃꯄꯤꯔꯥꯁꯨ ꯆꯦꯜꯂꯤ ꯄ꯭ꯔꯕꯛ ꯆꯪꯂꯛꯇꯨꯅ ꯏꯃꯥ ꯆꯥ ꯂꯩꯔꯦ ꯁꯤꯗ ꯊꯝꯃꯣ ꯃꯃꯧꯕꯨ ꯅꯨꯡꯁꯤꯗꯕꯗꯤ ꯅꯠꯇ꯭ꯔꯦ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯗ꯭ꯔꯥ ꯈꯟꯖꯩ ꯂꯩꯁꯤ ꯄ꯭ꯔꯞ ꯔꯨꯝꯗ ꯆꯪꯁꯤꯜꯂꯒ ꯀꯞꯄꯤ ꯅꯣꯡꯗꯝꯕ ꯆꯪꯂꯛꯂꯒ ꯂꯩꯁꯤꯕꯨ ꯊꯦꯝꯖꯤꯟꯕꯤ ꯙꯕꯥ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯔꯣ ꯑꯩ ꯀꯩꯁꯨ ꯈꯜꯂꯣꯏꯒꯦ ꯅꯨꯄꯤꯗꯨꯒꯤ ꯏꯆꯥꯗꯨꯁꯨ ꯑꯩꯒꯤ ꯏꯆꯥꯅꯤ ꯅꯣꯡꯗꯝꯕ ꯂꯩꯁꯤꯗ ꯑꯀꯟꯕ ꯋꯥꯏ ꯍꯥꯏꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯔꯤꯁꯦ ꯏꯆꯥꯗꯨꯒꯤꯔꯣ ꯑꯩ ꯁꯥꯎꯔꯛꯑꯅꯤ ꯑꯗꯨꯝꯕ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯑꯗꯤꯅꯦ ꯍꯧꯖꯤꯛꯃꯨꯛ ꯑꯩ ꯑꯣꯔꯐꯥꯟꯗꯒꯤ ꯑꯉꯥꯡ ꯑꯃ ꯂꯧꯔꯨꯒꯦ ꯅꯣꯏ ꯑꯉꯥꯡ ꯌꯥꯝ ꯄꯥꯝꯕ ꯃꯥꯜꯂꯦ ꯅꯣꯡꯗꯝꯕ ꯁꯥꯎꯔꯒ ꯊꯣꯛꯈ꯭ꯔꯦ ꯑꯩꯒꯤ ꯃꯄꯣꯛꯁꯤꯕꯨ ꯑꯁꯨꯛ ꯊꯤꯅ ꯇꯝꯕꯤꯔꯝꯃꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯑꯩ ꯙꯕꯥꯒ ꯀꯥꯏꯅꯕ ꯉꯝꯃꯣꯏ ꯑꯩꯒꯤ ꯏꯆꯥ ꯄꯤꯕꯤꯌꯨ
Mapu mabu solaga laimai do uptharaga tengthasai taibang sembibo mapu maso sintha leplaga laisi tengtha kholdabo miding pirakpagumle laisi kapnambadagi mako ngauri washroom da prapap chansinkhre thoraklaga nangdambo kawi matai manao ani do zuza ngangnaramlaga nangdama gari thawdologa chatkre mama da wa machet amataga hairamde gari do musa thawjilei room da prapap kakhalaga laisi da kaino pisile laisi bathroom da changlaga minute mari muki matung da thori kedore kisu tawdida aidi harawngi tawraga harawning draba harawning mani ado isorse ai nu pisya motlaga mayam pela male ayam pinde nongdamba mapira tarai is kapkanu se ngasi di noktong ni kaygino ai gi mingse nongdamba kawramisi nongdamba gi laibak se othokna su laibak thikre khangdre da nongdamba nangi nongdol khonse nongdamba idi kappaga khangi as yare ba mamai biura hairoko adobura kedoraba as mi mala ani haireba ai office ki mi memse othokna su yatkre itu se aini loina biba sangdabira khamboti angang go idrese as nang sidi awange kaino ko hairo dudi adobura samudona chawbai chamane matam khra leiraga yum sidala ani ba baba da paw tamona hairiba nongdamba laisibu pamkhani adoga room da koithong thung na cheli makha da so pamaga chenthari mapa amadi mama so chenthoroktuna kedorabanu yingi nongdamba gi scott sing do so ko yingi nongdamba macha phangdore haina ko chen gi cheli laisi mamai khumjilaga nokla khangje nongdamba gi scott amana congratulations sir amadamu sir ngaside matha sawa phara draw sir hayeng dei yumna nganta na han sairak tiro mayam do wa dok nei numito mo office soti lauraga kipin henthoi kauraga nongdambagi he khangna jaba close oiba makai kauraga party masin khre numidang do hendoi so leinaga macha pikpa ma pamlaga lai leinagi macha na pido leisina pami party nu maya urak pa timing ni ngasidi nongdamba phasana ngauri makhonga do haini toraga hello everyone good evening ngasidi agi nusiwa web the best toraga sakcha bai se makak mayam da kul tawjage samuma tabram dala leinagi macha do leina da sinaram laga golakli ashina agi samupana aingonda dedicate toraga say makak sakpi say dugi background aina pizage nongdambana haurai khangudabana aina warori ngahakti khanglakpa mikupta oiramle nangdi lairembidagi so hena ning tv laisina aroi boina pirakiba chithi do pathori nangbu kanano ai pakhung ngaiba ai punsida yetpigano nongdambana aidi nangbo mapoksi magi nusigani nangna gi pakhum pidrabaso aidi nangi pakhum mapoksi matanate mapok chama nang nai munu shibir pa ngaigani nangi pakhum ngaigani leishina among makhatari khanglam laba punsi se karino chatkini aigi pakhum ngairi banangso aigi pakhum taramdana aigi punsidi mapok tareta ton badagi ton pokpini lepkani aina ningthamgi olel lakta aigi punsina nangi pakhum phangdri fawba Anido amata gi khonjal dairi khanglam laba ai silon thoktabi ni hanna yengbiram loi kanana so mapal thonggi sakpamda karam chawbadi tawbi no ai buna chalmakni khanbiyo laikai sida kin hingjaribi tolebi ai gi punsibo ai buna chalmakni khanbiyo mapoksi magi pakhum phanglaroi mapoksi magi ti noklama minokse natana aidi lonthoktabi mayam pumnamakta thagarwai hairamlaga nongdamana laisigi khajaina nushina chupi mayam do khobak wa khurai matang sigi loinana eke Khuman gi Lonthoktabi haiba tangkak nai wari solution jare
ꯋꯥꯔꯤꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯂꯤꯁꯅꯔ ꯈꯨꯗꯤꯡꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯑꯩꯅ ꯋꯥꯔꯤꯁꯤꯕꯨ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯃꯊꯪꯗꯁꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯕꯤꯔꯝꯃꯨ꯫